Ngasi numidang wairamda phongkiba Kangla Pausedagi lokhasaraga Manipur Circle News ki maikaidagi paudamjari bom masina panbada mahiroi ama laikhidaba ama sokhiba thodokpu maisuna nungaitaba phongdorokli manungeba warul pathokjagi tabinasi Sakhangdabasingna office school mai tharamba bom langsinba paumi furamba yaningdaba phongdorokli nongthambam kumar sahinupuma thoi hikap maya image tv gi correspondent bu furamba dm camps ta leiba mahiroi lup amagi head office ta bom pokhaiduna mahiroi ani salam michael sahi kunmari kaibul lamjau da sokhiba amadi oinam keneji sahi kunmari pokpi bisnupurna laikhidaba thamoi sokna nungaitaba phongdokjari haina manipuri youth and students union maisugi president wahengbam Tanusanu gi serol amana hairi serol asina makha taribadi paliba lengak nasu mineng jangbi duna akopal langla langjel ticket piu mara leiba senaba sing serak bibiu kalak khaman mana yeknaba lanai lonja lonthom naduna misam prajami paigani sokani ifurup sigani khandaba bom langsinba office school mai hekta thaba atek akai thokhanba matung manau hanna tawbiganu phana nungaina daba yana daba leirabasu wari sanaduna semdoknabagi tanja pinaduna hingminadraba akana thau tanabagi thaudau tanarabadi aikhoigi furup kari oigadagi lingjen wanasi irei pak hiramdam kansi jafu kairiga kwakna harawbagi thaudau tawgumsi tha tara maijak liba manipur kham thengna wanari ngai tanja sida yengnabana khoba khuduna khodong chaba laukhidana aikhoi amata oina tharum thamnadana irei pak hiramdam kannaba honaminasi haiki makhataba pauda kanglai pak ki mera pause na phongli masagi office tagi sakhangdabasingna mioi ama kinep tawkre masakhangdaba khulai paibasingna manipur lainga ki employee ama masagi office tagi nongmai singdol da phaduna pukhre hairi todok asing ngarang nungthil pung mari makhai rom taba matamda lamphel police station gi manung chanba lamphel pata leiba manipur lainga ki directorate of settlement office ta thokibani sakhangdabasingna phaduna pukraba mioi adugi maming gurumayum besirop sharma sahinu phumanga apokpa gurumayum babu sharma kawi Naurem thong laisram lekai degini hairi jarak asida gurumayum bisrup sarmabo tekta kaidana thadok pira u haina imung manungi mioi sing amadi naurem thong laisram lekai nupi singi chakho tharang lupki maikai degi mari leinaba singda apil tarokli makhataba pawda kangla pawse degi lokhosagi sakhangdabasingna pawmi ama tamthina furambada natana mahaki bahra ka mai tharamle manungoibo warolda ngarang ahing nongyai matungda huwang khaida leiba mapi council office building mai thaba lakhiba miyamna image tv kaksingi correspondence oina leiriba nongthombam kumar tamthina furambadagi soktuna raj medicity da laikanakre thodok adu mahakna bahragi ka adu da leiringai khulai matik chana paiba mioi kaya laktuna mahakpo mapi council ge mi natra haina phuba horakhi adubu mahak paumini haina saktaklaba phawbada mahakna haiba wa tadana mahakpo faduna puraba matung mafam amada puraga hondok nambadagi soktuna ras medicity ta laikanakre amaromda paumi kumar nongthambambo masak khangdaba mioi khara laklaga faduna pukraba tamthina furaba matung mahaki kada thamba potchai khudingmak Mei Thadoklamle thawong adubu Kaksing District Journalists Association gi maikaidagi yaningdaba phangdorpaga loinana asigumba ahing nungthil khaktana miyamda thawdok wathok kayagi pau pinaba chen chongjariba paubisingda khuthabagi thawdok ase matungda mo hanna tawbidanaba association asigi maikaidagi phangdorli Sakhangdabasingna Imphal East amasung West ki tongan ba mafamsingda leiba UCM yauna lanai lup kayagi officing mai tharamle thugairamle kangla pauna phongbani manungweba warolda ngarang ahing nongyai matungdagi hauraga pung ahingi pung ama phawbagi manungda Imphal ti tongan ba mafam kayada leiba lanai lup kayagi officing thugairamle kaya amana mai tharamle thodoksinga sigi matangda press na phangba pawgi matung inna ngarang ahing nongyaida lamphel police station ga heknakna na leiriba lamphel traffic island manakta UCM gi office sakhangdabasingna mai tharamle thodok aduda office manungda leiba computer set che sang amadi maru eba document kaya yaukre hairi madugi matung tarakpada palace compound leiba masa leimagi office thugaiduna amangata thokhanbata natana office aduda punna leiba microfinance ki office so amangata thokhalamle thodok aduda mafam aduda leiba ban amasu masak khangdabasing aduna mai tharamle loinana office atugi manungda leiba pot chai kaya amasu puduna chatkre hairi amaromda thodok adugi matung wangkhai ningthem pukri mapalda leiba mapi council ki office so mai thaduna amangata thokhalamkhi thodok sing asiga ikan kanadana pung
baro minute 35 tabada kisam tong laisram leirekta leiba UPF office ki polam kyasu thukaiduna amaga ta thokalamki loina na mafam aduda leiba Honda Activa amasu soroktu puthoktu na mai tharamki masida natana Impal East purai romba khonag makhongda leiba kadagi office su thugairam badana tana pochai ka mai tharamki loina na mafam aduda leiramba mioi kharasu Sakhangdabasingna aduna faraga pukre hairi amarom dangarang ahing nongyai matung pung amarom tabada Sega Road Takhelambam Laikai Leiba Nipco office tasu Masakhangdaba mioi ka laktuna office adugi polam ka thugairam badana tana pochai ka Mei Thadoklamle Thaudoksing asi thokraba matung asi ayuk Manipur Police amadi Forensic Science ki team ama laktuna yangsinkhre ngarangi thaudok asi kholai matik chana paiba mioi ka ama yauna laktuna Mei tharamkhibani hoji phawagi oina hairiba office amadi building ki Mei tharamkhiba amadi thugai khiba asi kanana tarombano haina khangmangamdri hairiba thaudok asi ngarang numidang thangmaiban DM College Camps manungda leiba MAHEIROI lup amagi office Sakhangdabasingna bom pokhai halambagi thaudokta MAHEIROI ama sigiba amadi amana sokan kiba thaudok adugi ikan kanadana hairiba thaudok sing asi mathang mathang tholakibani hairi